ꯂꯩꯁꯥꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯚꯨꯠ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ. ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯚꯨꯠ ꯑꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯈꯨꯡꯒꯪ ꯑꯃꯗ ꯏꯕꯦꯝꯆꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯏꯕꯦꯝꯆꯥꯕꯨ ꯍꯦꯛ ꯎꯕꯗ ꯄꯥꯝꯗꯕ, ꯉꯥꯎꯗꯕ ꯅꯨꯄꯥ ꯄꯥꯈꯪ ꯏꯔꯩ ꯂꯩꯔꯝꯗꯦ. ꯑꯗꯨꯅ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯅ ꯏꯕꯦꯝꯆꯥꯒꯤ ꯌꯨꯝ ꯃꯌꯥ ꯊꯣꯡꯒꯥꯜꯗ ꯏꯕꯦꯝꯆꯥ ꯂꯨꯝꯕ ꯍꯦꯛ ꯂꯥꯛꯅꯩ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯏꯕꯦꯝꯆꯥꯒꯤ ꯃꯔꯝꯗ ꯁꯨꯈꯪ ꯈꯪꯗꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯀꯅꯥꯃꯠꯇꯅ ꯐꯥꯎꯕ ꯈꯪꯂꯝꯗꯦ. ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯚꯨꯠ ꯂꯝꯃꯤꯔ ꯈꯪꯗꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯉꯛꯄ ꯁꯛꯂꯣꯟ ꯑꯃ ꯍꯦꯛ ꯑꯣꯟꯕ ꯑꯁꯤꯅꯤ. ꯃꯄꯥꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯛꯂꯤꯉꯩꯗ ꯁꯤꯕ ꯌꯥꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯕꯗꯒꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗ꯭ꯔꯦ, ꯅꯣꯛꯁꯨ ꯀꯌꯥ ꯅꯣꯛꯈꯤꯗ꯭ꯔꯦ. ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯐꯥꯏꯕꯣꯛ ꯃꯆꯦꯗꯨ ꯍꯤꯡꯖꯔꯝꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕꯅꯤ. ꯃꯕꯥꯅꯤꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯅꯕ ꯌꯥꯗꯅ ꯁꯥꯟꯅꯖꯕꯅꯤꯅꯦ. ꯏꯕꯦꯝꯆꯥꯅ, ꯕꯥꯕꯥ ꯀꯩꯗꯧꯔꯦ? ꯑꯩꯕꯨ ꯂꯥꯞꯅ ꯌꯦꯡꯂꯒ ꯅꯊꯟꯇ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯏꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯝ ꯂꯩꯕꯅꯤ. ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯥꯕꯥ. ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯕ꯭ꯔꯣ ꯏꯆꯥꯕꯣ? ꯇꯥꯏꯌꯦ. ꯄꯥꯕꯗꯤ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯒ. ꯑꯣ, ꯑꯩꯁꯤ ꯀꯥꯎꯏꯅꯦꯍꯦ. ꯏꯆꯥꯁꯦ ꯇꯞꯅ ꯉꯥꯡꯂꯁꯨ ꯂꯣꯏꯅ ꯇꯥꯏ ꯍꯥꯏꯕ. ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ. ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯄꯥꯕ? ꯀꯔꯤꯁꯨ ꯈꯟꯗꯦꯗ. ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ ꯐꯔꯦ. ꯕꯥꯕꯥ. ꯍꯥꯎ. ꯕꯥꯕꯥ, ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯤꯕ ꯌꯥꯅ ꯅꯥꯕ ꯃꯇꯝꯗꯣ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯨꯁꯨ ꯅꯥꯕ꯭ꯔꯣ? ꯋꯥꯔꯤ ꯑꯃꯨꯛꯀ ꯂꯤꯕꯤꯌꯨ ꯄꯥꯕꯥ. ꯅꯥꯗꯦ. ꯃꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯤ. ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯖꯗꯕ ꯑꯃꯅ ꯅꯆꯦꯅ ꯅꯪꯕꯨ ꯁꯤꯟꯅꯔꯝꯂꯒ ꯅꯃꯥꯒ ꯑꯩꯒꯅ ꯄꯥꯟꯖꯤ ꯀꯧꯕ ꯆꯠꯂꯤꯉꯩꯗ ꯅꯆꯦꯗꯨꯅ ꯏꯆꯥꯕꯨ ꯀꯣꯟꯗꯨꯅ ꯁꯤꯔꯝꯈꯤ. ꯑꯗꯨꯒ ꯅꯪꯅ ꯏꯀꯟ ꯀꯟꯅ ꯀꯩꯁꯨ ꯅꯥꯗꯕ ꯑꯃꯒꯨꯝ ꯂꯩꯔꯝꯈꯤ. ꯕꯥꯕꯥ, ꯑꯩꯒꯤ ꯏꯆꯦꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯆꯦꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯅꯪꯗꯤ. ꯅꯕꯥꯅꯤ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯏꯁꯣꯟ ꯁꯣꯜꯂꯤ. ꯆꯥꯎꯕꯁꯨ ꯀꯌꯥ ꯆꯥꯎꯗꯦ. ꯑꯗꯨꯒ ꯅꯆꯦꯗꯤ ꯌꯥꯝꯅ ꯀꯜꯂꯤ, ꯌꯥꯝꯅꯁꯨ ꯆꯥꯎꯈꯤ. ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯗꯤ ꯁꯣꯟꯖꯩ ꯍꯥꯏꯅ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯨꯅ ꯇꯧꯕꯤꯈꯤ. ꯕꯥꯕꯥ, ꯏꯆꯦꯗꯣ ꯑꯩꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ? ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯣ? ꯃꯥꯟꯅꯩ. ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ. ꯅꯆꯦꯅ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯖꯈꯤ. ꯁꯦꯟꯅꯗꯨꯅꯁꯨ ꯂꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯕꯥꯕꯥ, ꯀꯞꯀꯅꯨꯋꯣ. ꯑꯩ ꯏꯆꯦꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯔꯣꯏ ꯉꯁꯤꯗꯒꯤ. ꯑꯁꯨꯝꯅ ꯃꯄꯥꯒ ꯏꯕꯦꯝꯆꯥꯒ ꯀꯞꯃꯤꯟꯅꯩ. ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯦꯝꯆꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯏ. ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯆꯦꯒꯁꯦ ꯀꯞꯃꯤꯟꯅꯩ ꯑꯣꯏꯔꯝꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏ. ꯑꯩꯈꯣꯏꯒꯗꯤ ꯅꯣꯡꯃꯇ ꯀꯞꯃꯤꯟꯅꯁꯤ ꯌꯥꯗꯦ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯏꯆꯦꯁꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯀꯞꯄꯤꯁꯤ. ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯏꯆꯦꯅ ꯀꯞꯄꯤꯁꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ. ꯍꯔꯥꯎꯔꯒ ꯀꯞꯀꯗ꯭ꯔꯣ? ꯑꯄꯪꯁꯤꯗꯤꯕ. ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯕꯅꯤꯅ. ꯑꯗꯣ ꯏꯃꯥ ꯀꯩꯊꯦꯜꯗꯩ ꯍꯜꯂꯛꯑꯕ꯭ꯔꯣ? ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯉꯁꯤꯁꯨ ꯏꯕꯦꯝꯆꯥ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯄꯥꯅ ꯂꯤꯕ ꯃꯆꯦꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯃꯔꯥ ꯆꯦꯅ ꯂꯩꯔꯤ. ꯏꯆꯦ, ꯅꯪꯒꯤ ꯍꯛꯆꯥꯡꯗꯤ ꯇꯨꯝꯈ꯭ꯔꯦ. ꯑꯗꯨꯕꯨ ꯊꯋꯥꯏꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯧꯔꯕ ꯃꯥꯜꯂꯦꯀꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯑꯃꯨꯛ ꯀꯞꯄꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯕꯨꯠꯇꯧꯅ ꯇꯧꯕꯁꯨ ꯍꯦꯛ ꯌꯥꯎꯏꯉꯣ. ꯑꯩꯗꯤ ꯀꯤꯕꯣ. ꯑꯣ ꯏꯕꯨꯡꯉꯣ, ꯇꯨꯝꯃꯨ ꯀꯩꯗꯧꯒꯦ? ꯕꯦꯝꯃꯥ, ꯕꯦꯝꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ. ꯇꯨꯝꯂꯣꯁꯦ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯞꯂꯗꯤꯅꯦ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯅꯆꯦꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯆꯦꯗꯨꯅ ꯄꯥꯝꯖꯔꯝꯕꯁꯦ ꯅꯪꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯕꯗꯨꯅꯤ. ꯏꯃꯥ ꯍꯣꯏꯅꯗꯤ ꯏꯆꯦꯒꯤ ꯊꯋꯥꯏꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ
ꯈꯪꯗꯕꯩꯅꯤꯀꯣ. ꯏꯃꯥ ꯄꯥꯕ ꯍꯣꯏꯗ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯇꯨꯝꯂꯣꯀꯣ ꯏꯆꯦꯁꯦ. ꯏꯃꯥ ꯐꯩꯖꯨꯞꯀꯁꯦ ꯁꯨꯄꯤꯔꯝꯂꯒꯦ. ꯍꯣꯏ ꯏꯃꯥ. ꯏꯆꯦ, ꯑꯩ ꯀꯞꯄꯔꯣꯏꯒꯦꯀꯣ. ꯏꯆꯦꯒꯤ ꯊꯋꯥꯏꯅ ꯍꯔꯥꯎꯅꯕ ꯑꯩ ꯅꯣꯛꯂꯒꯦ. ꯑꯁꯨꯝꯅ ꯏꯕꯦꯝꯆꯥ ꯇꯨꯝꯊꯈ꯭ꯔꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯏꯕꯦꯝꯆꯥ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ. ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯅ, ꯏꯃꯥ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯕꯥꯅꯤꯅ ꯑꯗꯨꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯑꯃ ꯃꯤꯔꯝꯗ ꯂꯩꯈꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯥꯏ. ꯍꯥꯏ, ꯈꯨꯔꯥꯇꯣꯟ ꯍꯥꯏꯌꯨ. ꯀꯔꯤ ꯇꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ? ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯂꯩꯇꯦ. ꯅꯨꯄꯤꯅ ꯍꯥꯟꯅ ꯆꯣꯞꯄꯤꯕ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯀꯜꯂꯤꯕ. ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯉꯥꯡꯂꯤꯁꯤꯅ? ꯏꯃꯥ, ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯊꯣꯛꯑꯦ. ꯏꯃꯥ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯂꯥꯛꯑꯣ, ꯏꯃꯥꯅꯤ ꯍꯩꯖꯥꯝꯄꯦꯠ ꯆꯥꯎꯁꯤ. ꯍꯩ, ꯏꯃꯥ ꯆꯥꯛ ꯂꯣꯏꯗꯧꯔꯕꯅꯤꯀꯣ. ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤꯅꯦ ꯉꯥꯡꯅꯕ ꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ. ꯃꯄꯥꯁꯨ ꯆꯪꯂꯛꯏ. ꯃꯣꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯤ ꯀꯥꯏ ꯂꯩꯈꯤꯒꯦ? ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤꯅꯦ ꯃꯥꯕꯣ. ꯀꯩꯗꯧꯕ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯣꯏ ꯃꯄꯥ, ꯏꯅꯥꯎꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯑꯗꯨꯏꯔꯥ ꯑꯁꯣꯝꯗ ꯂꯥꯡꯍꯧꯔꯤꯁꯦ? ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ? ꯃꯥ ꯍꯜꯂꯛꯄꯗ ꯈꯨꯜꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯍꯔꯥꯎꯔꯝꯃꯣꯏꯅꯦ. ꯍꯩ ꯃꯃꯥ, ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯒ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯝꯒꯅꯨꯀꯣ. ꯑꯩꯅ ꯐꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯁꯨ ꯆꯪꯉꯛꯀꯅꯤꯌꯦ. ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯩꯔꯥ ꯑꯃ ꯇꯧꯕꯅꯤ. ꯃꯥ ꯂꯥꯛꯑꯗꯤ ꯄꯣꯠ ꯆꯩꯒ ꯁꯦꯟꯅꯗ ꯌꯥꯔꯣꯏ. ꯏꯆꯥ ꯅꯨꯄꯤꯒ ꯃꯊꯟꯗꯅꯦ ꯊꯝꯃꯝꯕꯒ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ. ꯃꯉꯣꯟꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯦ ꯃꯆꯟꯒꯁꯦ ꯈꯟꯕ ꯖꯥꯠ ꯅꯠꯇꯦ. ꯑꯣꯛꯇꯕꯗꯒꯤ ꯑꯣꯛꯇꯕ ꯃꯀꯣꯛ ꯍꯥꯏꯗꯣ ꯑꯁꯤꯅꯤ. ꯍꯣ, ꯃꯣꯏ ꯃꯄꯥꯁꯨꯅꯦ ꯆꯠꯄꯤꯈ꯭ꯔꯅꯨ. ꯆꯥꯛ ꯂꯣꯏꯔꯕꯅꯦ. ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯇꯦ. ꯅꯆꯥꯅꯨꯄꯤꯁꯨ ꯃꯅꯦ ꯍꯣꯏꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯏꯕꯦꯝꯆꯥꯅ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯂꯥꯛꯏ. ꯍꯌꯦꯡꯈꯩ ꯍꯩꯖꯥꯝꯄꯦꯠ ꯃꯈꯣꯡꯗ ꯆꯪꯒꯅꯨꯀꯣ. ꯂꯤꯟ ꯑꯆꯧꯕ ꯌꯥꯝꯅ ꯂꯩꯕꯅꯤ. ꯃꯧꯄ꯭ꯋꯥ ꯇꯣꯝꯕꯗꯨꯅ, ꯏꯆꯦ, ꯉꯁꯥꯏꯀꯣ ꯂꯤꯟꯗꯣ ꯍꯩꯖꯥꯝꯄꯦꯠ ꯆꯥꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤ. ꯃꯧꯄ꯭ꯋꯥ ꯑꯍꯟꯗꯨꯅ, ꯏꯁ, ꯍꯩꯖꯥꯝꯄꯦꯠ ꯃꯈꯣꯡꯗ ꯂꯤꯟ ꯂꯩꯔꯝꯕꯅꯤ. ꯀꯥꯏꯗꯒꯤ ꯍꯩꯖꯥꯝꯄꯦꯠ ꯆꯥꯔꯝꯃꯤꯅꯣ ꯂꯤꯟꯅ? ꯃꯧꯄ꯭ꯋꯥ ꯇꯣꯝꯕꯅ, ꯂꯤꯟꯗꯣ ꯆꯥꯕ ꯂꯣꯏꯔ ꯀꯨꯝꯊꯔꯛꯏꯅꯤ. ꯏꯕꯦꯝꯆꯥꯅ, ꯌꯥꯔꯦꯁꯤ, ꯍꯌꯦꯡꯈꯩ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯏꯆꯦ. ꯃꯄꯥꯅ, ꯃꯃꯥ, ꯆꯥꯛꯇꯣ ꯊꯤꯔꯣ. ꯑꯉꯥꯡꯈꯩ ꯂꯥꯛꯏꯁꯦ. ꯁꯨꯔꯕꯣ? ꯁꯨꯔꯦ ꯁꯨꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯏꯕꯦꯝꯆꯥ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯤꯉꯩ ꯅꯨꯄꯥ ꯅꯍꯥ ꯑꯅꯤ ꯂꯥꯛꯏ. ꯏꯕꯦꯝꯆꯥꯕꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯏꯕꯦꯝꯆꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯅꯍꯥ ꯑꯃꯅ. ꯏꯕꯦꯝꯆꯥ, ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ. ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯖꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ. ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤꯕꯨ ꯁꯨꯔꯝꯃꯣꯏ. ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ? ꯀꯨꯏꯔꯖꯥꯠꯅꯤꯗ. ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯆꯍꯤ 10 ꯍꯦꯜꯂꯝꯃꯅꯤ. ꯑꯗꯨꯗꯤ ꯑꯩ ꯄꯣꯛꯇ꯭ꯔꯤꯌꯦ. ꯆꯍꯤ 10 ꯁꯨꯔꯗꯤ? ꯑꯗꯨꯗꯤ ꯈꯜꯂꯨ, ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯂꯅꯤ ꯍꯥꯏꯕꯗꯣ. ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯍꯣꯔꯦꯟ ꯌꯥꯆꯪꯂꯛꯄ ꯃꯝꯂꯤ ꯃꯝꯂꯤꯕꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ. ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯈ꯭ꯔꯣ. ꯑꯩꯈꯣꯏ ꯃꯤ ꯎꯔ ꯐꯖꯗꯦ. ꯀꯔꯤ ꯍꯥꯏꯕ? ꯃꯝꯂꯤ ꯃꯝꯂꯤꯕꯗ? ꯃꯔꯨꯞ, ꯌꯥꯔꯦ ꯌꯥꯔꯦ. ꯏꯕꯦꯝꯆꯥꯅ ꯅꯪ ꯌꯥꯔꯦꯍꯦ. ꯅꯍꯥ ꯑꯃꯗꯨꯅ, ꯑꯁꯦꯡꯀꯤꯔꯣ ꯃꯔꯨꯞ? ꯑꯁ, ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ. ꯑꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯌꯦꯟꯕꯥꯗꯣ ꯍꯥꯠꯂꯨꯔꯁꯤ. ꯏꯁ, ꯍꯔꯥꯎꯋꯦ. ꯑꯗꯣ ꯑꯇꯩ ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯩꯅ ꯁꯤꯟꯕꯗ ꯉꯁꯤ ꯐꯥꯎꯕ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕ ꯃꯔꯨꯞ? ꯍꯣꯏꯅꯦ, ꯑꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯔꯛꯈꯤꯗꯦꯍꯦ. ꯃꯔꯨꯞꯅ ꯁꯤꯟꯕꯤꯕꯗ? ꯑꯗꯨꯗꯤ ꯅꯪꯅ ꯅꯁꯛ ꯊꯤꯃꯟꯕꯒꯤ ꯅꯠꯇꯦ, ꯅꯨꯄꯤꯗꯣ ꯁꯣꯅꯣ ꯆꯨꯕꯩꯅꯦꯍꯦ. ꯑꯗꯣ ꯏꯕꯦꯝꯆꯥꯅꯗꯤ ꯐꯖꯕ ꯍꯦꯜꯂꯝꯅꯤꯗ. ꯃꯥꯅ ꯑꯍꯥꯟꯕꯗ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯗꯣ ꯑꯩ ꯁꯛ ꯊꯤꯃꯜꯂꯦ ꯍꯥꯏꯒꯦ ꯇꯧꯔꯤꯖꯥꯠꯂꯣ? ꯑꯁ, ꯁꯥꯎꯈ꯭ꯔꯖꯥꯠꯂꯥ? ꯁꯛ ꯊꯤ ꯍꯥꯏꯕꯒꯤ ꯌꯦꯟ ꯆꯥꯔꯣꯏꯁꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ. ꯑꯗꯣ ꯃꯔꯨꯞ,
Ibemchana horen mamlibada moigi khungi lamlong ahum phangbada nang laoi. Kari haiba mamlibada. Chelase haidu chalo thumandro mai dudi. Adu ersu yai. Lau yen halurase maro. Yen phawbadi chaba phangdore. Daudi leiba chane aisi. Mai masak kuthisi da nupi yarakpa kaise. Oithoktabu waneba. Kari hainu maro. Kashu nate. Horen yengi makanga kalezaga do ai chagena haigi tawbani. Nangna loi chadoini maro. Lau kana chasi thengkini mu. Naha anidu yamna harauna chatki. Ibemchasu pi suba loiduna kage tawringaida makhura atombadu thoglai. Makhura atombaduna kanai leisabino aikhoigi pukrida pi surisina masak asi phasi he sidi hai nangbo kanagi leisabino kanai masano Bimolgi masani sigi yumdagi koinune aikhoi tasogi masanupi Ibemcharo Ibemaro nangbo Ibemchane as machidudi secret ko oh hai aise nakhura tomba alang baidi leibadunine oi bima thuna changa o kana gauri amu sanarino thuna changa o yumda hoi ma aikoi taimase oingonda hojik phau sarumkini aina na hanwai itaimagi sanagi lik khuji ka huralingai masanu Ibemcha sina uhodana lawge tawbadagi lawdana ba monana mag hatke tawbudo hojik phau kawram loiba ado sigadaw madi sidadana machedu oina siraga mana kamai hiorino ado hadi fajarami isasi leisabi ka pharadana mamli matam yaurai naha anidu lakle Ibemchasu hainakiba mafamda ngaiduna leirami maro Ibemchadi ada ngaiduna leirini to hoine adudi chango manakta aidi aswaide lehoge maro hoi maro ado adum yardi chelagi ko hoine chen musiladi aikhoi yumda adum thairadabani aina loina hairamlabani yumda adudi aisangi he nahado Ibemchagi manakta changlaktuna wari saba hawi Ibemchadi mambang ngairi magi akiba saklondu onmagi matam ngaiduna matam hek yaurakpaga kaidore tungun thokhridi ikairiro aina chelase haibage noi nupise yamna ikaironi thigalise karigino khangde Ibemcha makhon onlai akiba magi khonjelda nang nupi kayam khangnarage nupi loina ikai tigali haribsibo koino khonjel ama tawrisina khangde nangna halmani sum haibe wani adula chelasi ai chening mana loiri Ibemchagi masaktu pibam kaina yamna akiba mawongda mangaksamdu masa yaudabhi leithorai nahadu mamit mana langkhatkre aibu yamna nusibaro nang ai yamna cheningbaro ne ha ima but amaduna korino asina lauraga mathanda paiki sengkhrishina oi marup nupi yauda chenbado nupi senba kaudeko apang sidi masu phat launa leithorakpaga Ibemchagi sakpam kaina amai mapada leptuna leirami nangdi ai nusidro ha ima butne ko kainam tawre ai ko kainam tawre nupadu wanthakre mapam aduda aduga Ibemcha tumina masamna mamai khumduna chumjing changlakpada makhura atombadu migi yumdagi pochai huraluraga halakpa thengnai kono sina makhut ka haidabi chumjing changai sina nupi ni masibo koita sogi masa nupi durane nangdi kaida ima butni ne butni ikuraton aini ngasidi mohonna namlaroidro ha
ꯃꯈꯨꯔꯥ ꯑꯇꯣꯝꯕꯗꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯃꯌꯥꯝ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯌꯥ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯈꯨꯔꯥ ꯑꯇꯣꯝꯕꯗꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯃꯌꯥꯝꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯥ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯈꯨꯔꯥ ꯑꯇꯣꯝꯕꯗꯨ ꯍꯨꯔꯥꯜꯂꯨꯕꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯒ ꯊꯣꯡꯒꯥꯎꯗ ꯇꯥꯔꯒ ꯂꯩꯔꯝꯕꯒꯤ ꯐꯥꯕꯒ ꯅꯨꯄꯥ ꯑꯃꯗꯨꯒ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕꯒꯤꯒ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯗꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯒ ꯃꯈꯨꯔꯥ ꯑꯇꯣꯝꯕꯒꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯝꯂꯝꯕꯒꯤ ꯃꯄꯥꯅ ꯍꯨꯔꯥꯟꯕꯁꯤ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯒꯤ ꯃꯤꯡꯒ ꯁꯤꯖꯤꯟꯅꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤꯗꯨ ꯃꯃꯥ꯫ ꯑꯗꯨ ꯃꯣꯏ ꯃꯄꯥ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯗꯨꯅ? ꯈꯪꯗꯦꯗ ꯃꯃꯥ, ꯑꯗꯨꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯒ ꯄꯛꯇꯅ ꯁꯤꯖꯤꯟꯅꯗꯅ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯃꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯆꯤꯜꯂꯤꯗꯣ ꯑꯗꯨꯏꯅꯤ ꯃꯄꯥ꯫ ꯀꯅꯥꯅꯕꯨ ꯊꯥꯖꯗꯣꯔꯤꯒꯦ? ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯅ ꯐꯨꯔꯤꯗꯨꯅꯤ꯫ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯑꯗꯣ ꯃꯃꯥ, ꯏꯆꯥꯅꯨꯄꯤ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ꯫ ꯍꯟꯗꯛꯇꯅꯤ ꯈꯔ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯔꯛꯏꯁꯦ꯫ ꯍꯣꯏ ꯃꯄꯥ, ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯆꯦꯅ ꯂꯥꯏ ꯇꯣꯡꯂꯝꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯃꯨꯛꯀ ꯇꯧꯏ꯫ ꯃꯁꯤꯒꯤ ꯂꯥꯏ ꯎꯕ ꯇꯣꯡꯕꯗꯣ ꯃꯉꯣꯟꯗ ꯍꯟꯖꯤꯜꯍꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯕꯦꯝꯆꯥꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯃꯥ? ꯃꯄꯥꯟꯗ ꯌꯥꯝꯅ ꯂꯥꯡꯅꯔꯤꯗꯨꯕꯣ? ꯑꯣ, ꯍꯨꯔꯥꯟꯕ ꯐꯥꯕꯒꯤꯅꯤꯗ꯫ ꯀꯅꯥꯅꯣ? ꯀꯔꯤ ꯑꯃꯨꯛ ꯍꯨꯔꯥꯜꯂꯝꯃꯤꯅꯣ? ꯀꯅꯥ ꯑꯣꯏꯅꯤ? ꯅꯈꯨꯔꯥ ꯑꯇꯣꯝꯕꯅꯤꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯥꯗꯣ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯝꯃꯝꯒꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯏꯆꯥꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯗꯧꯔꯦ ꯄꯥꯕ꯫ ꯑꯗꯨ ꯄꯥꯕ, ꯀꯔꯤ ꯍꯨꯔꯥꯜꯂꯝꯃꯤꯅꯣ ꯈꯨꯔꯥꯇꯣꯟꯅ? ꯀꯔꯤꯅꯣ ꯈꯥꯎꯖꯥꯎ ꯑꯃꯗ ꯌꯣꯝꯂꯒ ꯄꯨꯔꯛꯄ ꯃꯥꯜꯂꯤ꯫ ꯁꯅꯥꯎ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯅꯥꯎ ꯅꯨꯄꯥꯅꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯏꯀꯥꯏꯈ꯭ꯔꯕꯖꯥꯠꯅꯤꯗ ꯏꯕꯦꯝꯃ꯫ ꯑꯣ, ꯑꯗꯨ ꯄꯥꯕ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯑꯕꯣꯆꯥꯒꯗꯤ ꯑꯩ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯆꯦꯜꯂꯛꯏ꯫ ꯃꯧꯄ꯭ꯋꯥ ꯑꯇꯣꯝꯕꯅ ꯏꯆꯦ, ꯈꯨꯔꯥꯇꯣꯟꯒ ꯅꯨꯄꯥ ꯑꯃꯒꯅꯦ ꯅꯪꯁꯦ ꯚꯨꯠ꯫ ꯃꯃꯥꯅ ꯃꯆꯤꯟ ꯇꯥꯞ ꯂꯥꯎꯅ ꯃꯦꯜꯂꯒ ꯗꯝ ꯐꯨꯗꯩ꯫ ꯃꯧꯄ꯭ꯋꯥ ꯑꯍꯟꯗꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯕꯥꯅꯤ ꯉꯁꯥꯏꯈꯩ ꯀꯥꯏꯗ ꯆꯠꯂꯨꯏ ꯍꯥ? ꯃꯣꯠꯂꯤꯕ ꯆꯠꯂꯨ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯨꯛꯇꯨ ꯆꯠꯂꯨ꯫ ꯃꯧꯄ꯭ꯋꯥ ꯑꯇꯣꯝꯕꯗꯨꯅ ꯗꯗꯥꯗꯤ ꯐꯨꯗꯦ, ꯑꯩꯉꯣꯟꯗꯗꯪ ꯐꯨꯏ꯫ ꯃꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯁꯨꯃꯥꯏꯅ ꯏꯕꯦꯝꯆꯥꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤ ꯏꯕꯦꯝꯆꯥꯅ ꯅꯨꯃꯤꯗꯥꯡꯅ ꯍꯦꯛ ꯀꯧꯗꯨꯅ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯃꯥ ꯃꯄꯥꯁꯨ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯛꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯆꯥꯕꯨ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯆꯥꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯃꯤꯁꯤꯡꯗꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯕꯦꯝꯆꯥ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯃꯥꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝ ꯎꯕꯗ ꯀꯤꯗꯕ, ꯅꯨꯡꯁꯤꯕ ꯄꯥꯝꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯕꯗ ꯀꯤꯗꯕ, ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ, ꯑꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯤꯗꯣ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯗꯗꯤ ꯐꯪꯂꯔꯣꯏ꯫ ꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯥꯒ ꯑꯣꯏꯅꯅꯦ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ꯫ ꯅꯄꯥꯒ ꯑꯉꯥꯡꯁꯤꯡꯒ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥꯒ ꯏꯕꯦꯝꯆꯥꯒ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯩ꯫ ꯏꯕꯦꯝꯆꯥꯒꯤ ꯐꯖꯕ ꯏꯪ ꯇꯞꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯄꯨꯝꯕ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯔꯣ ꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯥꯏꯋꯥꯅꯤ꯫ ꯍꯣꯏ ꯏꯅꯦ, ꯏꯆꯥꯅꯨꯄꯤꯅꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯐꯖꯩ꯫ ꯃꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯨꯛꯊꯥꯕꯨ ꯊꯥꯖꯔꯨꯗꯦꯅꯦ, ꯅꯠꯇ꯭ꯔ ꯏꯅꯦ? ꯍꯣꯏꯅꯦ, ꯃꯦꯝꯃꯕꯨ ꯀꯔꯤꯗ ꯐꯖꯗꯅ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯄꯣꯛꯀꯗꯣꯏꯅꯣ? ꯑꯗꯣ ꯐꯖꯩꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯃꯗꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ
Moigi masanupisina numidangda unasena kauraga but thajilakpadagi hojik phawba kidana yumdagi henkidre. Magi masasi yengbadadi yamna ingtappi ado lai sanaba male aduna suknung hek nushidi moi mama masasi. Amana makumi huine adumaina hainaine aduba chumbaro. Kaitelduda misingdu ibemchagi maramda jajat yamna hainarakpadagi ibemchana mamadu puraga kaptuna chatki. Maduda tomba kauba yamna haisingba mathangna suleiba pakhang amadi ibemchana kaptuna chatkibadu yamna nungairamde nungsibasu phawrammi. Numit asidagi pakhang tombana ibemchabu nungtigi senajaba nushina tumin yengjabana mathau oizarammi. Makhura tombana kananone hadak yam toina pakhang masa nanba ama hek soida toina uribisibo. Mai sibo aikoi ibemcha lumba lairo. Madu oi patai. Adu itardi wari sanaruke. Kanano sina ai tamna lai sina moigi mapan makura go ira chala. Bungo nangbo aikoi ibemcha lumba laklibro. Ikai nune aise makura to ni ne. Kari nune kumdu sibo hoi mai haida biekta hangla iba makura sibo. Namingbo kari kauge kari khuldagi no nangbo tomba kawe awang khulde ni iyamba. O tomba ado lapine nangna isa nupi lumba laise ado nang magi maramdadi kari khanglage ne. Rashi phasana yaude sibo makura bo ira chalo. Iyamba magi maramda aina khangmabo aina mayam nusibase masi khaktani. Nupadi thoibu rashidi yaude masi maso ai magi maramdane wa haige muna tawko nangi phana bhaibibani ko. Makhura duna ibemchagi maramda phataba kaya ama hairami. But sane khara hai phataba thawa yawe khara hai nupa nahaga numidangda unai khara hai tawduna paw mayam ama tamsilami adubu tombadi makhura atombagi wasingduda karisu thasaba tawramde. Ibungo kasaidagi aina haibu singsi targa nangna nokta leidubu nangbu nasak na tawko yamna phasaba minone usitribaro nangidubo. Makhura ne gaina masanupigi maramdabu adubani kana hainage ha nang makhura natabra ha nang khajila ura aise nangna sum yengmada hingo hengagi nupi lumba lakpa nupa manbra ha. Sidi birani ni hai aisi makhura tombani ne jengkhrini. Man haibu wasiga miyam nainari wasiga chumbreng taidana adudi ai ibemchagi maramda hada phasan thigatlage. Tombana numit kayani changna ibemchagi imungi maramda khulle kai amadi yumlonaba misingda hanglammi aduga tanjangaiduna ibemchana pukrida pi suringai nongmadi tomba laklammi aduga nungsi haina thamoi sengna hairami adubu ibemchana atai nupagumna khanduna numidangda laknaba hairami. Tomba ibemchana hairakpagi matung inna numidang wairamgi matamda laklammi. Ngasidi ibemchagi wari asengmadu khanglagi misingna hainariba wasingsiga ibemchana lirakpa wari sigi matung inna asengma chumbada khanglagani. Asuk nusiba aigi ibemchabu lambi lamkhangda thadoktunade cheleroi. Oh ma lakti laidana aigi thamoisina ma amadi aigi akiba saktam si ubada chelhandingkidreda ko. Oh madi hana ngaiduna leramledana ngasidi thabal supai thamoisisu karino maning mang khangdana chongida. Ibemcha kayam kuire aibu ngairamba. Kuidrida aidi somse mamasida laroidrana khalurabani. Karigi la oidoino ahingda oirasu nangidamoktadi lakanida. Ado tomba miyamna aigi maramda hainarise nang tadi taramlani ko. Tari adubu mitnadi udri khangdri miyamsina hainarisina asengba oirabadi
ꯑꯩ ꯌꯦꯡꯂꯒꯦ ꯅꯪꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨꯁꯨ ꯇꯥꯔꯒꯦ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯁꯨ ꯑꯁꯦꯡꯕꯔꯣ ꯏꯕꯦꯝꯆꯥꯅ ꯅꯣꯛꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯛꯐꯝꯗꯨ ꯑꯣꯟꯗꯨꯅ ꯇꯣꯝꯕꯗ ꯆꯣꯡꯁꯤꯜꯂꯛꯏ ꯇꯣꯝꯕ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯁꯤ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝꯁꯨ ꯑꯩ ꯈꯪꯂꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯤꯔꯣ ꯃꯗꯨꯁꯨ ꯑꯩ ꯈꯪꯅꯤꯡꯉꯤ ꯏꯕꯦꯝꯆꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯀꯤꯗꯅ ꯂꯦꯞꯂꯤꯕ ꯇꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯏꯕꯦꯝꯆꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯃꯁꯥ ꯃꯊꯟꯇ ꯐꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯕꯨ ꯏꯕꯦꯝꯆꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯤ ꯑꯣ ꯑꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝꯁꯦ ꯉꯁꯤꯗꯤ ꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕꯀꯣ ꯑꯗꯨꯗꯤ ꯇꯥꯔꯣ ꯇꯣꯝꯕ ꯑꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯄꯥꯒ ꯃꯃꯥꯒꯅ ꯏꯕꯦꯝꯆꯥꯗ ꯂꯤꯕꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯔꯥ ꯇꯣꯝꯕꯅ ꯃꯣꯟꯅ ꯅꯝꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯨꯁꯨ ꯇꯣꯝꯕꯅ ꯅꯪꯉꯣꯟꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯆꯨꯝꯕꯔ ꯏꯕꯦꯝꯆꯥ ꯑꯗꯨꯒ ꯅꯈꯨꯔꯥ ꯇꯣꯝꯕꯗꯨꯅ ꯃꯣꯟꯅ ꯅꯝꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯂꯤꯕꯗꯣ ꯅꯪꯅꯤ ꯍꯥꯏꯕ ꯁꯦꯡꯂꯕ꯭ꯔꯥ ꯑꯩꯗꯤ ꯃꯥꯟꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯟꯗ꯭ꯔꯤꯕꯅꯣ ꯇꯣꯝꯕ ꯅꯪꯒꯤ ꯏꯆꯦꯒ ꯐꯥꯏꯕꯣꯛ ꯑꯣꯏꯕꯅ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯁꯤꯕ ꯌꯥꯅ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯁꯨ ꯍꯥꯏ ꯑꯗꯨꯗꯤ ꯅꯈꯨꯔꯥ ꯇꯣꯝꯕꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯁꯅꯥꯂꯤꯛ ꯂꯩ ꯍꯨꯔꯥꯜꯂꯤꯉꯩꯗ ꯎꯔꯤꯗꯣ ꯅꯪ ꯑꯣꯏꯔꯝꯂꯣꯏ ꯅꯪꯒꯤ ꯏꯆꯦꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯅꯪ ꯅꯠꯇꯦ ꯅꯪꯒꯤ ꯏꯆꯦꯅꯤ ꯀꯔꯤꯅꯣ ꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯅꯪ ꯅꯥꯕꯒꯤ ꯄꯥꯟꯖꯤ ꯀꯧꯕ ꯆꯠꯈꯤꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯈꯨꯔꯥ ꯇꯣꯝꯕꯗꯨꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯁꯅꯥꯂꯤꯛ ꯂꯩ ꯍꯨꯔꯥꯟꯕꯗꯣ ꯅꯪꯒꯤ ꯏꯆꯦꯅ ꯎꯕꯗꯒꯤ ꯂꯥꯎꯅꯕ ꯍꯣꯠꯅꯕꯗ ꯅꯈꯨꯔꯥꯅ ꯅꯆꯦꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯐꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯦꯒꯤ ꯊꯋꯥꯏꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯈꯪꯍꯧꯗꯅ ꯏꯕꯦꯝꯆꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯑꯣꯜꯂꯛꯈꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯇꯣꯝꯕꯗ ꯃꯥꯅꯤ ꯑꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝꯁꯦ ꯏꯕꯦꯝꯆꯥ ꯅꯠꯇꯦ ꯃꯆꯦꯅꯤ ꯃꯆꯦ ꯑꯩꯅ ꯑꯩꯒꯤ ꯏꯈꯨꯔꯥ ꯇꯣꯝꯕꯁꯦ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯏꯈꯨꯔꯥꯗꯣ ꯑꯩꯕꯨ ꯍꯥꯠꯂꯝꯂꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯣ ꯄꯨꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯈꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯈꯨꯔꯥ ꯑꯇꯣꯝꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕꯁꯦ ꯇꯥꯟꯖꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯕꯤꯕ ꯅꯪ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯋꯥꯔꯤꯁꯤꯡꯁꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯃꯊꯃꯣꯏ ꯀꯥꯏꯒꯗꯕꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯥꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯄꯥꯕ ꯈꯛꯇꯅꯤ ꯇꯣꯈꯥꯏ ꯅꯤꯡꯊꯣꯛꯄꯤꯔꯤꯕꯁꯦ ꯃꯣꯏ ꯑꯇꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯪꯕꯅ ꯏꯆꯦꯒ ꯑꯩꯒ ꯈꯥꯡꯗꯨꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯇꯣꯝꯕꯒ ꯏꯕꯦꯝꯆꯥꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯏꯕꯦꯝꯆꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯏꯕꯦꯝꯆꯥꯅꯁꯨ ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯁꯨ ꯏꯕꯦꯝꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯄꯥꯝꯂꯝꯃꯤ ꯑꯗꯨꯗꯤ ꯇꯣꯝꯕ ꯅꯪ ꯌꯨꯝꯗ ꯍꯜꯂꯨꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯎꯅꯔꯁꯤꯀꯣ ꯍꯣꯏ ꯏꯕꯦꯝꯆꯥ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕꯁꯨ ꯈꯪꯍꯜꯂꯦ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯇꯣꯝꯕꯅ ꯍꯟꯈꯤꯕꯗꯨ ꯏꯕꯦꯝꯆꯥ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯏꯕꯦꯝꯆꯥ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯕꯦꯝꯆꯥꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯜꯂꯛꯄꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯆꯩꯕ ꯇꯧꯕꯤꯔꯝꯗꯦ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯅꯔꯝꯃꯤ ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯃꯇꯝ ꯃꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯏꯕꯦꯝꯆꯥ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯐꯝꯗ ꯃꯈꯨꯔꯥꯒꯤ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯈꯨꯔꯥ ꯇꯣꯝꯕꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯃꯤ ꯈꯨꯔꯥꯇꯣꯟ ꯍꯧꯒꯠꯂꯣ ꯑꯃꯨꯛꯇ
Kanano? Nungay na tumlingay da. Ima! But! Ibemchana makura tumbagi mansildu. Tap na mendo na mangagsamit lami. Kuraton, langanu, mi tani, sorhan mo wapro ne. Kuraton na, ay napiklingay da, sika chap mananani, at pirambado. Kaurabro kuraton. Makuraton badu ibemchana pin hatok lami aduga. Tuminahalagto na gyantana magi pamungda. Ibemcha tumkirami. No ngalagpadadi, makura sirambagi, lang narami, adubu, ibemchadi yam nungay na tumlami. Numin asidagi ibemcha, numinangi matamda, tamtiba saklon suon kidri. Mama mapagasu, ibemchagi, ahong umatawa duda, yam nungay na lay kirami, asumna. Takaragi matungda, tumbagay ibemchaga, hay nasing na duna, luhong lama matung, yam nungay na pan kirami.